ꯃꯌꯥꯝ ꯑꯩ ꯍꯧꯒꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯥꯏꯃꯤꯠ ꯇꯥꯊꯣꯛꯑꯒ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯆꯠꯂꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯟꯇ꯭ꯔꯣ ꯑꯃ ꯁꯦꯝꯃꯕꯅꯦ ꯑꯗꯨ ꯏꯟꯇ꯭ꯔꯣꯗꯣ ꯑꯩ ꯎꯠꯂꯛꯑꯒꯦ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯀꯨꯝꯃꯁꯦ. ꯑꯣꯀꯦ, ꯑꯩ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯩ ꯀꯨꯝꯊꯔꯦ. क्या हुआ? हाँ मैं बनाया था, इंडिया से लेके आया ना. सिगा चाक ले रहे सिदा हवाई फुल्ली सिगा जेन हौजिक सेमनी अदैदि थोंगनी. जिरा हाप ngꯧꯕꯅꯦ ꯊꯥꯎ ꯁꯥꯍꯟꯗ꯭ꯔꯦ ꯁꯥꯕ ꯃꯥꯜꯂꯣꯏꯕ ꯁꯤ ꯍꯋꯥꯏ ꯊꯣꯡꯕꯩꯅꯤ. ꯁꯤꯒ ꯍꯋꯥꯏ ꯂꯩꯔꯦ. ꯍꯋꯥꯏꯁꯦ ꯕꯣꯏꯜ ꯇꯧꯕꯗ ꯃꯁꯂꯥꯁꯨ ꯍꯥꯞꯆꯟꯈ꯭ꯔꯦꯕ. ꯁꯤ ꯑꯗꯨꯝ ꯉꯧꯔꯒ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯔꯦ. ꯍꯧꯖꯤꯛ इसिंगे सौहले सिंगा चनंग सुगार हापे अदैदी मोरक पाउडर असिना नागालैंड की स्टाइल हवाई थोंबदी लोयगरे. लोरे लोरे मी अतैदि चानाखरे अदुगा सिगा अखोइगी चाक लैरे अदुगा सिदना येन थोंबा सिगना हवाई थोंबा लैरे. अैसु चानाबा तौरगे हौजिक.
ꯑꯩꯈꯣꯏ ꯖꯤꯝ ꯁꯥꯟꯅꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯋꯥꯁꯔꯨꯝ ꯂꯩꯔꯦ ꯖꯤꯝ ꯂꯣꯏꯔꯒ ꯃꯥꯏ ꯃꯤꯠ ꯇꯥꯅꯕ siga water tap siga napkin leire akhoi toilet paper adaidi siga akhoi washroom do kanam sinade aduga sigana aigi cameraman Mr. Raju hojik irujaba lore adaidi ngak potharani adai chak charani adaidi video tarani adaidi tumani